अमुक्सु अकबर अमसुंग बिरबलगꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯀꯕꯔꯒꯤ ꯗꯔꯕꯥꯔꯗ ꯖꯥꯗꯨꯒꯔ ꯑꯃ ꯂꯥꯛꯂꯗꯨꯅ ꯃꯈꯟ ꯃꯈꯥ ꯀꯌꯥꯒꯤ ꯖꯥꯗꯨ ꯇꯧꯔꯗꯨꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯎꯠꯂꯝꯃꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯖꯥꯗꯨꯒꯔ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯃꯁꯨꯡ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯃꯗꯨꯕꯨ ꯌꯦꯡꯅꯔꯝꯃꯤ ꯎꯠꯂꯤꯕ ꯇꯧꯔꯤꯕ ꯄꯥꯡꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯝꯅꯅ ꯌꯦꯡꯕ ꯑꯗꯨꯗ ꯖꯥꯗꯨꯒꯔ ꯃꯁꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯅ ꯃꯁꯥꯅ ꯍꯩꯖꯔꯤꯕ ꯃꯍꯩ ꯑꯗꯨꯗ ꯅꯥꯄꯟ ꯀꯥꯖꯔꯛꯈꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯃꯈꯣꯏꯕꯨ ꯁꯤꯡꯅꯔꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯔꯛ ꯑꯁꯤꯗꯒꯤ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏ ꯈꯟꯕ ꯊꯕꯛ ꯑꯃꯇꯪ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯂꯨꯕꯗꯒꯤ ꯂꯨꯔꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯖꯥꯗꯨ ꯃꯟꯇ꯭ꯔꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯖꯥꯗꯨ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯔꯗꯨꯅ ꯀꯔꯤꯃꯠꯇꯗꯤ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯈꯤ ꯖꯥꯗꯨꯒꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯩꯕꯨ ꯁꯤꯡꯅꯕ ꯉꯝꯕ ꯃꯟꯇ꯭ꯔꯤ ꯑꯃꯠꯇ ꯗꯔꯕꯥꯔ ꯑꯁꯤꯗ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯤ ꯖꯥꯗꯨꯒꯔ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯖꯥꯗꯨꯒꯔ ꯏꯕꯨꯡꯉꯣ ꯑꯩꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯇꯧꯕ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯊꯕꯛ ꯑꯃꯕꯨ ꯑꯗꯣꯝꯅ ꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯇꯧꯕ ꯉꯝꯕꯤꯒꯗꯔꯥ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯖꯥꯗꯨꯒꯔ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯝꯒꯅꯤ ꯀꯔꯤꯒꯤ ꯉꯝꯃꯣꯏ ꯅꯪꯅ ꯃꯤꯠ ꯎꯏꯔꯒ ꯇꯧꯕ ꯊꯕꯛ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯃꯤꯠ ꯄꯥꯡꯂꯒꯗꯤ ꯇꯧꯕ ꯉꯝꯃꯣꯏꯗꯧꯔꯤꯕ ꯍꯥꯏꯌꯨ ꯀꯔꯤ ꯊꯕꯛꯅꯣ ꯃꯗꯨ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ ꯖꯥꯗꯨꯒꯔ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜ ꯄꯨꯛꯅꯤꯡꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯕꯤꯔꯕꯜꯅ ꯋꯥ ꯈꯔ ꯂꯣꯟꯅ ꯍꯥꯏꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯅꯥꯏ ꯑꯗꯨ ꯅꯣꯛꯏ ꯑꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤꯕ ꯃꯣꯔꯣꯛ ꯑꯁꯨꯕꯗꯨꯕꯨ ꯕꯤꯔꯕꯜꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯍꯥꯞꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥꯏ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯖꯥꯗꯨꯒꯔ ꯑꯗꯨꯗ ꯃꯣꯔꯣꯛ ꯑꯁꯨꯕꯗꯨꯕꯨ ꯃꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯃꯤꯠꯇ ꯍꯥꯞꯅꯕ ꯑꯃꯨꯛ ꯈꯪꯍꯜꯂꯤ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯖꯥꯗꯨꯒꯔ ꯑꯗꯨ ꯄꯥꯈꯠꯈꯤ ꯑꯃꯁꯨꯡ ꯕꯤꯔꯕꯜꯅ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯁꯤꯡꯅꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯌꯥꯖꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅꯃꯛ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯖꯥꯗꯨꯒꯔ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯀꯕꯔ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯕꯤꯔꯕꯜ ꯅꯪꯒꯤ ꯂꯧꯁꯤꯡꯇꯅ ꯍꯩꯈ꯭ꯔꯕ ꯖꯥꯗꯨꯒꯔ ꯑꯗꯨꯕꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯀꯕꯔꯅ ꯕꯤꯔꯕꯜꯒꯤ ꯍꯩꯁꯤꯡꯂꯕ ꯃꯇꯧ ꯑꯗꯨꯒꯤꯗꯃꯛ ꯃꯅꯥ ꯄꯤꯈꯤ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯒ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯀꯕꯔꯒꯤ ꯗꯔꯕꯥꯔꯗ ꯂꯝꯀꯣꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯀꯕꯔꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯔꯥꯝꯅꯁꯨ ꯑꯣꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯀꯕꯔꯒꯤ ꯃꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯀꯕꯔꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯀꯣꯏꯖꯔꯛꯄ ꯂꯝ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯃꯨꯛ ꯐꯖꯕ ꯀꯣꯅꯨꯡ ꯑꯃꯐꯥꯎ ꯎꯔꯛꯈꯤꯗ꯭ꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯊꯥꯒꯠꯄ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯀꯕꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯀꯕꯔꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯃꯔꯝꯗꯁꯨ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯅꯤꯜꯀꯦꯇꯨ ꯀꯧꯏ ꯑꯩ ꯃꯌꯥꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯊꯕꯛꯄꯨ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯖꯥꯗꯨ ꯃꯟꯇ꯭ꯔꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯂꯕ ꯃꯥꯏꯕ ꯑꯃꯅꯤ ꯏꯅꯤꯡꯊꯧꯅꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯑꯩ ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯍꯦꯂꯣꯏ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯖꯕ ꯉꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯀꯕꯔ ꯑꯉꯛꯄ ꯐꯥꯎꯏ ꯃꯍꯥꯛꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯍꯦꯂꯣꯏ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯊꯣꯛꯍꯜꯂꯨ ꯌꯦꯡꯁꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧꯅ ꯍꯦꯂꯣꯏꯕꯨ ꯌꯦꯡꯕꯤꯅꯤꯡꯂꯕꯗꯤ ꯑꯍꯤꯡꯗ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯥꯛꯄꯤꯒꯗꯕꯅꯤ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯟꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯌꯦꯡꯉꯨꯔꯁꯤ
ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯜꯀꯦꯇꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯅ ꯍꯦꯂꯣꯏꯕꯨ ꯌꯦꯡꯕ ꯄꯥꯝꯕꯤꯔꯒꯗꯤ ꯏꯅꯤꯡꯊꯧꯅ ꯊꯣꯝꯇ ꯂꯥꯛꯄꯤꯒꯗꯕꯅꯤ, ꯀꯅꯥ ꯑꯃꯠꯇꯒ ꯂꯣꯏꯅꯕꯤꯔꯛꯄ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯨꯛꯁꯨ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯈꯪꯍꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯔꯗꯨꯅ ꯑꯍꯤꯡ ꯊꯦꯡꯂꯛꯄꯗ ꯃꯊꯣꯝꯇ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯟꯗ ꯍꯦꯂꯣꯏ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟ ꯌꯧꯁꯤꯜꯂꯛꯄꯗ ꯅꯤꯜꯀꯦꯇꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯊꯣꯝꯇ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯕꯨ ꯎꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧꯅ ꯌꯦꯡꯕꯤꯒꯗꯧꯔꯤꯕ ꯍꯦꯂꯣꯏ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛ ꯄꯥꯠ ꯑꯁꯤꯒ ꯍꯦꯛ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯑꯔꯤꯕ ꯂꯥꯟꯕꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯑꯩꯅ ꯀꯧꯊꯣꯛꯆꯔꯝꯂꯕꯅꯤ꯫ ꯂꯥꯟꯕꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯍꯦꯂꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯔꯤꯕ ꯂꯥꯟꯕꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯅ ꯍꯧꯖꯤꯛꯀꯤ ꯅꯤꯜꯀꯦꯇꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯪꯉꯤ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯦ? ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯕꯤꯔꯕꯜꯅ ꯊꯣꯔꯛꯂꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯅꯥꯏ ꯍꯥꯏꯖꯒꯦ꯫ ꯅꯤꯜꯀꯦꯇꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯝꯀꯣꯏꯕ ꯃꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯔꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯒ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯝꯃꯨ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯒꯤ ꯆꯤꯡꯅꯖꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ mafam asida kari tauba lakpano haibadu khangdoknaba honaraba matungda khangjarakkhibani wasi taraba matungda ningthau akbarna muk birbalda sumna mo hairakhi birbal nangna wafam asi hana khanglaga ingonda haidribana karigi birbalna khomi iningthau aidi nupa asida thajabirunu haiduna hainingbani adubu karigumba aina wafam asi haijaruraga iningthauna nupa asida yamna thuna thajakhiba asida aina kalakchaduna hairiboi khankhini khanduna aina wafam asi ningthauda haijakidabani birbalgi wadu targa ningthau akbarna khumlakhi birbal aina nangonda thamliba thajaba sigumba kanagumba matada aina thamgidri aina khwaidagi thajaba puchen sengba mantri di naha khaktani asi hairaduna thagalaba matungda mahabu kanbikhibagidama amuksu yamna thagatkhri warisi matang asida loisinjare makha tarakpoina wari amaga muk mayamda liduna tahanjage nongma numit ama ningthau akbar gi darbarda uchek pharag yonbagi thabak tauba nupa makhak laklami nupa aduna machu mamen yamna phajaraba uchek amabu ningthauda utladuna sumna hairakhi iningthau aina pujarakliba uchek asi purnima numit ke hingda tenawa gumna maron thokna wa ngangba ngamba aduga chahi gi ahan banongju thadana wahonggi matawgum jagoi sabu uchekni masi yamna tangna phangba uchek makhalamani iningthaugi damak aina pujarakpani ningthau akbar sa uchek pu yamna pamjaba ningthau amani mahakna uchek yonba nupa aduna hairiba wafam khudingmak adu thajaraduna makha taraduna somna hairakhi nangna puraklibu uchek asi yamna phajai masigi uchek makhal asi ai amuk phabu udri uchek asigi masada horiba machu asisu uchek mayamga iman manadana ui masi atangmu makhangi uchek soidana oiramgani masi boina leihorage asi haraduna ningthau akbarna uchek yonba nupa aduda uchek adugi maman oina sanagi paisa mayek chamag yankhai pikhe matam aduda birbalna sumna hairakhi iningthau aina khanjabadadi uchek asi wahonggi matawgum jagoi saba haigani haibadu mandeda aduga uchek asi irulujadaba yamna kuiraba uchek su mali birbalgi wadu targa uchek yonba nupa adu khaitang pakhalap tawi aduga mahakna sumna hairi iningthau ai uchek pu phaduna yolaga yum pujaba misak amani aina tawriba thabak asi ngasi ngarangdagi nate chahi yamna kuiraklabani uchek ki maramda aingondagi henabu kanana hena khangamgani aduga aina hena khangi haiduna utpagi su thodokna darkar oide khali
ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯗꯕ, ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯅꯝꯊꯥꯛ ꯑꯃ ꯇꯧꯏ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯋꯥꯔꯧꯕ ꯇꯧꯔꯨꯅꯨ꯫ ꯃꯍꯥꯛꯇꯤ ꯑꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯟꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯎꯆꯦꯛ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤ ꯋꯥꯅꯣꯅꯦ ꯕꯤꯔꯕꯜ? ꯎꯆꯦꯛ ꯑꯁꯤ ꯂꯨꯗꯕ ꯀꯨꯏꯔꯦ ꯍꯥꯏꯕꯗꯨ ꯀꯝꯗꯧꯅ ꯅꯪꯅ ꯈꯪꯂꯤꯕꯅꯣ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯎꯆꯦꯛ ꯑꯁꯤ ꯏꯔꯨꯖꯗꯕ ꯀꯨꯏꯔꯕ ꯎꯆꯦꯛꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯎꯠꯆꯕ ꯉꯝꯒꯅꯤ"꯫ "ꯐꯔꯦ ꯕꯤꯔꯕꯜ, ꯀꯝꯗꯧꯅ ꯎꯆꯦꯛ ꯑꯁꯤ ꯂꯨꯗꯕ ꯀꯨꯏꯔꯕ ꯎꯆꯦꯛꯅꯣ ꯍꯥꯏꯕꯗꯨ ꯅꯪꯅ ꯎꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯌꯦꯡꯅꯤꯡꯏ, ꯎꯠꯂꯨ ꯌꯦꯡꯂꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ, "ꯐꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯎꯠꯆꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯖꯒ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯄꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯊꯝꯂꯤꯕ ꯎꯆꯦꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯏꯁꯤꯡ ꯑꯗꯨ ꯍꯩꯕ ꯃꯇꯝꯗ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯃꯆꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯣꯛꯂꯛꯈꯤ꯫ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯃꯆꯨꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯍꯩꯖꯤꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯣꯛꯂꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ "ꯍꯩꯃꯥ ꯍꯩꯃꯥ! ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯆꯨ ꯑꯁꯤ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ", ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯎꯆꯦꯛ ꯑꯁꯤꯗꯤ ꯃꯆꯨ ꯁꯪꯖꯤꯟꯕ ꯎꯆꯦꯛꯅꯤ ꯍꯥꯏꯕꯗꯨ ꯅꯪꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯈꯣꯡꯋꯥꯏꯗ ꯃꯆꯨ ꯀꯣꯛꯄꯒꯤ ꯃꯇꯧ ꯈꯔ ꯎꯖꯕꯗꯒꯤ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯍꯥꯏꯖꯗꯨꯅ ꯈꯪꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ"꯫ ꯕꯤꯔꯕꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯒꯤ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯌꯣꯟꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯎꯆꯦꯛ ꯌꯣꯟꯕ ꯅꯨꯄꯥ ꯑꯁꯤꯗ ꯅꯪ ꯀꯔꯤ ꯗꯟꯗꯤ ꯄꯤꯅꯤꯡꯏ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯄꯥꯎꯇꯥꯛ ꯑꯣꯏꯅ ꯈꯤꯇꯪ ꯄꯤꯕ ꯄꯥꯝꯃꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯎꯆꯦꯛ ꯌꯣꯟꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯍꯥꯛ ꯎꯆꯦꯛ ꯌꯣꯜꯂꯒ ꯌꯨꯝ ꯄꯨꯕ ꯃꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯔꯗꯨꯅ ꯎꯆꯦꯛꯄꯨ ꯑꯁꯨꯝꯅ ꯌꯣꯟꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯨꯏꯅ ꯆꯠꯄ ꯌꯥꯔꯣꯏ, ꯑꯗꯨꯒ ꯀꯅꯥꯃꯠꯇꯅ ꯅꯪꯉꯣꯟꯗ ꯀꯣꯟꯅ ꯊꯥꯖꯕꯤꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯃꯁꯤꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯊꯥꯗꯣꯛꯎ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯛꯈꯤꯕꯁꯨ ꯌꯥꯏ"꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯎꯆꯦꯛ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯕꯤꯔꯕꯜꯗ ꯂꯥꯜꯂꯤ ꯍꯥꯏꯖꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯁꯤꯒꯨꯝꯕ ꯑꯣꯏꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯔꯤꯁꯨꯕ ꯋꯥꯔꯤ ꯑꯣꯏꯅ ꯋꯥꯔꯤ ꯑꯃꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯊꯨꯡꯉꯥꯛꯄ ꯃꯅꯥꯏ ꯑꯅꯤꯈꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯌꯥꯝꯕ, ꯉꯔꯥꯡ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯄꯤꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ"꯫ ꯊꯨꯡꯉꯥꯛꯄ ꯑꯃꯅ ꯈꯨꯝꯃꯤ, "ꯑꯩꯒꯤ ꯏꯆꯥꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯂꯩꯕ ꯏꯝꯔꯥꯟ ꯍꯥꯏꯔꯤꯕ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕꯗꯒꯤ ꯂꯥꯛꯈꯤꯗꯕꯅꯤ"꯫ ꯑꯗꯨꯗꯒꯤ ꯊꯨꯡꯉꯥꯛꯄ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯂꯩꯕ ꯁꯪꯒꯣꯝ ꯁꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯃ ꯁꯪꯒꯣꯝ ꯁꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯄꯨ ꯎꯈꯤ ꯍꯥꯏ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨ ꯁꯪꯒꯣꯝ ꯑꯃꯠꯇ ꯊꯣꯔꯛꯈꯤꯗꯦ ꯍꯥꯏ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯁꯤ ꯗꯥꯎ ꯌꯥꯗꯕ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨꯅꯤ"꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯍꯥꯛ ꯎꯕ ꯃꯇꯝꯗ ꯎꯗꯅꯕ ꯂꯣꯠꯄ ꯅꯠꯇꯅ ꯃꯍꯥꯛꯄꯨ ꯐꯨꯔꯨꯕ ꯆꯩꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗꯣ"꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯗ ꯍꯦꯛꯇꯃꯛ ꯊꯥꯖꯒꯟꯗꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯁꯤꯒꯨꯝꯕ ꯅꯠꯇꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯊꯥꯖꯗꯨꯅ ꯁꯨꯝ ꯂꯩꯈ꯭ꯔꯕꯗꯤ ꯀꯣꯟꯅ ꯑꯐꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯔꯣꯏ꯫ ꯁꯤꯒꯨꯝꯕ ꯂꯥꯟꯅ ꯊꯥꯖꯕ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯑꯩ ꯀꯩꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯇꯧꯕ ꯇꯥꯏ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯊꯨꯡꯉꯥꯛꯄ ꯅꯨꯄꯥ ꯑꯃꯕꯨ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯊꯨꯡꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ, "ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯩ ꯇꯥꯍꯧꯏ꯫ ꯅꯈꯣꯏꯅ ꯎꯕꯗ ꯗꯥꯎ ꯌꯥꯗꯦ, ꯃꯪꯒꯣꯜ ꯑꯣꯏꯗꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯉꯁꯤ ꯑꯍꯤꯡ ꯄꯨꯔꯛꯂꯗꯨꯅ ꯊꯝꯒꯗꯕꯅꯤ꯫
ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯗ ꯑꯩꯅ ꯑꯍꯥꯟꯕ ꯎꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯏꯅꯤꯡꯊꯧꯅ ꯀꯝꯗꯧꯅ ꯃꯍꯥꯛꯄꯨ ꯎꯅꯕꯤꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛ ꯌꯥꯝꯅ ꯎ ꯃꯪꯒꯣꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯌꯥꯊꯪ ꯑꯗꯨ ꯅꯪꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯏꯟꯕ ꯇꯥꯔꯝꯃꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯦꯛ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯤꯠ ꯁꯤꯡꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟꯗ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏ ꯍꯥꯏꯅꯕ ꯏꯝꯔꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯪꯂꯛꯈꯤ, ꯅꯪꯂꯥ ꯃꯌꯥꯝꯅ ꯎ ꯃꯪꯒꯣꯜ ꯑꯣꯏ ꯍꯥꯏꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ? ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯏꯝꯔꯥꯟ ꯀꯧꯖꯩ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯤꯕꯒꯤ ꯃꯔꯝ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨ ꯆꯨꯞꯅ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯗꯤ ꯊꯥꯖꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯕꯨ ꯎꯔꯒ ꯑꯩꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯊꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯤꯕ ꯏꯁꯤꯡ ꯖꯛ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯊꯛꯅꯕ ꯏꯁꯤꯡ ꯈꯤꯇꯪ ꯍꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯈꯨꯠꯇꯒꯤ ꯖꯛ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯅꯥꯟꯊꯗꯨꯅ ꯇꯥꯈꯤ꯫ ꯖꯛ ꯑꯗꯨꯅ ꯀꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯣ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯖꯛ ꯑꯁꯤ ꯀꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯃꯁꯤ ꯑꯩꯅ ꯁꯣꯏꯈꯤꯕꯗꯒꯤꯅꯤ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯅꯕ ꯈꯣꯡꯊꯥ ꯑꯃ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯥꯔꯤꯕ ꯈꯣꯡꯊꯥ ꯑꯗꯨ ꯆꯥꯟꯅꯗꯕꯗꯒꯤ ꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯂꯦꯞꯄ ꯐꯥꯎ ꯉꯝꯗꯅ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯂꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯊꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯊꯧ ꯑꯛꯕꯔ ꯈꯣꯡ ꯂꯩꯊꯦꯛꯈꯤꯕꯗꯒꯤ ꯗꯔꯕꯥꯔ ꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯅꯤꯡꯊꯧꯅ ꯗꯔꯕꯥꯔ ꯊꯣꯛꯇꯕꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯈꯩꯅ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯍꯪꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯆꯪꯂꯛꯂꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯃꯝ ꯇꯝꯃꯝꯃꯤ꯫ ꯑꯍꯥꯟꯕ ꯆꯪꯂꯛꯈꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗ ꯇꯝꯃꯛꯈꯤ, ꯏꯅꯤꯡꯊꯧ, ꯉꯔꯥꯡ ꯁꯒꯣꯜ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯃ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯁꯒꯣꯜ ꯀꯌꯥ ꯑꯃ ꯅꯥꯟꯊꯣꯛꯇꯨꯅ ꯖꯪꯒꯜ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯂꯥꯛꯂꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯕꯨꯜ ꯑꯗꯨꯗꯒꯤ ꯃꯩ ꯁꯟꯗꯣꯔꯛꯇꯨꯅ ꯈꯨꯠꯂꯥꯏ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯑꯇꯥꯡꯕ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯄꯨꯔꯛꯄ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯁꯤ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯆꯪꯂꯛꯂꯗꯨꯅ ꯁꯨꯝꯅ ꯋꯥ ꯈꯔ ꯑꯃꯨꯛ ꯇꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯃꯈꯥꯔꯣꯝꯒꯤ ꯈꯨꯡꯒꯪꯗ ꯍꯟꯗꯛ ꯅꯧꯅ ꯁꯥꯕ ꯗꯥꯝ ꯑꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯀꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅ ꯃꯊꯪ ꯇꯥꯈꯠꯂꯛꯂꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ, ꯉꯁꯤ ꯅꯣꯡ ꯉꯥꯟꯕꯇ ꯉꯥꯏꯔꯤꯉꯩ ꯑꯁꯤꯗ ꯑꯩꯅ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯃꯌꯥꯝ ꯑꯁꯤ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇꯐꯥꯎ ꯊꯣꯛꯇ꯭ꯔꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯝꯔꯥꯟ ꯍꯥꯏꯔꯤꯕ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯑꯩꯅ ꯎꯔꯨꯕꯗꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯟꯅ ꯊꯥꯖꯔꯝꯗ꯭ꯔꯕꯁꯨ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯏꯝꯔꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯅꯔꯨꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯇꯥꯔꯤꯕ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯝꯔꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯑꯩꯅ ꯎꯔꯨꯕꯗꯒꯤꯅꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯎ ꯃꯪꯒꯣꯜ ꯑꯣꯏꯕ ꯃꯁꯛꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯁꯨꯝ ꯍꯤꯡꯍꯟꯗꯨꯅ ꯊꯝꯂꯕꯗꯤ ꯃꯤꯉꯣꯟꯗ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯀꯌꯥ ꯑꯃ ꯑꯣꯏꯍꯟꯒꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯏꯝꯔꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯔꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯥꯁꯤ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯤꯡꯊꯧꯒꯤ ꯐꯥꯗꯣꯛꯁꯪ ꯑꯗꯨꯗ ꯐꯥꯗꯣꯛ ꯑꯣꯏꯅ ꯊꯝꯍꯜꯂꯝꯃꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯐꯥꯁꯤ ꯇꯧꯔꯗꯨꯅ ꯍꯥꯠꯀꯗꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯔꯣꯏꯕ ꯀꯔꯤ ꯇꯧꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯝꯔꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕ ꯉꯝꯒꯗꯧꯔꯤꯕꯁꯤ ꯕꯤꯔꯕꯜ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯅ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯄꯥꯝꯕ ꯑꯃ ꯍꯪꯕ ꯃꯇꯝꯗ ꯕꯤꯔꯕꯜꯕꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯔꯝꯗꯥꯏꯒꯤ ꯑꯔꯣꯏꯕ ꯑꯄꯥꯝꯕ ꯑꯣꯏꯕꯅ ꯃꯍꯥꯛꯄꯨ ꯕꯤꯔꯕꯜꯒ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯈꯤ꯫ ꯕꯤꯔꯕꯜꯕꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯏꯝꯔꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯈꯤ, ꯑꯩꯕꯨ ꯏꯔꯥꯟ ꯀꯔꯤꯃꯠꯇꯁꯨ ꯂꯩꯇꯅ ꯑꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕꯤꯒꯗꯧꯔꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯩ ꯃꯐꯝ ꯑꯃꯗ ꯆꯠꯆꯈꯣ ꯍꯥꯏꯔꯕꯁꯨ ꯆꯠꯆꯒꯦ꯫
ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯩꯕꯨ ꯑꯁꯤꯕꯒꯤ ꯗꯟꯗꯤꯁꯤꯗꯗꯤ ꯄꯤꯕꯤꯒꯅꯨ, ꯃꯁꯤꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯣꯝ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯔꯨꯅꯨ, ꯑꯩꯅ ꯐꯅꯕ ꯂꯣꯏꯅꯃꯛ ꯇꯥꯛꯆꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥꯗꯨꯅ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯕꯤꯔꯕꯜꯅ ꯃꯉꯣꯟꯗ ꯀꯨꯞꯅ ꯁꯤꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯐꯥꯁꯤ ꯇꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯁꯨ ꯐꯥꯁꯤ ꯇꯧꯐꯝ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯝꯔꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯁꯤ ꯇꯧꯐꯝ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯄ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯤꯕ ꯑꯁꯤꯗꯤ? ꯃꯟꯇ꯭ꯔꯤ ꯑꯃꯅ ꯈꯨꯝꯂꯗꯨꯅ ꯍꯥꯏ, ꯁꯤꯔꯅꯤ ꯈꯜꯂꯨꯕꯗ ꯀꯤꯃꯟꯕꯗꯒꯤ ꯑꯉꯥꯎꯕ ꯑꯣꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯏꯝꯔꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯦꯞꯇꯅ ꯁꯨꯝ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯈꯤ, ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯁꯨꯝ ꯅꯣꯛꯂꯤꯕ ꯑꯁꯤꯗꯤ? ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯉꯤ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯁꯤꯔꯝꯗꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯤꯕ ꯑꯁꯤꯗꯤ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯣꯛꯄꯒꯤ ꯃꯔꯝ ꯅꯤꯡꯊꯤꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯁꯤꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯥꯁꯤ ꯇꯧꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯝꯔꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯑꯃꯨꯛꯀꯁꯨ ꯀꯟꯅ ꯅꯣꯛꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏꯌꯨ, ꯅꯪꯅ ꯅꯣꯛꯄꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯏꯝꯔꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯈꯤꯅꯔꯗꯨꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧ ꯁꯥꯎꯗꯤ ꯁꯥꯎꯕꯤꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯅꯣꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯣꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯕꯨ ꯎꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯄꯤꯒꯗꯧꯔꯤ꯫ ꯑꯁꯦꯡꯕꯒꯤ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯎꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯑꯃꯨꯛꯀꯁꯨ ꯅꯣꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯅꯣꯛꯈꯤꯕ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯪꯉꯤ, ꯀꯅꯥꯅꯣ? ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯎꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨ꯫ ꯑꯗꯨꯝꯅ ꯍꯪꯉꯛꯄꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯎꯃꯪꯒꯣꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯅꯍꯥꯛꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯅꯤꯡꯊꯧ ꯌꯥꯎꯅ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯪꯂꯛꯈꯤ, ꯑꯩꯅ ꯀꯝꯗꯧꯅ ꯎꯃꯪꯒꯣꯜ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯄꯔꯃꯥꯟꯒ ꯂꯣꯏꯅꯗꯨꯅ ꯄꯤꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯅꯤꯡꯊꯤꯅ ꯄꯤꯕ ꯉꯝꯗꯕ ꯊꯣꯛꯂꯒꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯑꯣꯠꯂꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯛꯏ, ꯄꯔꯃꯥꯟ ꯍꯥꯏꯕꯕꯨ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯗꯥꯎ ꯈꯛꯇꯅꯤ ꯌꯥꯖꯗꯕ, ꯑꯁꯤꯕꯗꯤ ꯀꯅꯥ ꯑꯃꯠꯇꯗꯁꯨ ꯅꯪꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯏꯅꯤꯡꯊꯧꯒꯤ ꯁꯛꯄꯨ ꯎꯖꯔꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕꯤꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯎꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕꯗꯤ ꯏꯅꯤꯡꯊꯧꯅ ꯑꯣꯏ ꯍꯥꯏꯖꯔꯤꯕꯁꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯪꯉꯛꯈꯤ, ꯍꯥꯏꯌꯨ, ꯅꯪ ꯉꯔꯥꯡ ꯕꯤꯔꯕꯜꯒ ꯎꯅꯈꯤ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯕꯤꯔꯕꯜꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯝꯔꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯨꯝꯃꯤ, ꯍꯣꯏ, ꯋꯥꯐꯝ ꯑꯁꯤ ꯕꯤꯔꯕꯜꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯕꯨ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯈꯪꯍꯟꯈꯤꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯍꯪꯉꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯏꯝꯔꯥꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯎꯃꯪꯒꯣꯜ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯅ ꯑꯁꯤꯅꯤ, ꯏꯅꯤꯡꯊꯧꯅ ꯉꯔꯥꯡ ꯇꯥꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯇꯥꯔꯛꯈꯤꯕꯃꯛꯇꯅꯤ꯫ ꯁꯒꯣꯜꯁꯪꯒꯤ ꯐꯛꯂꯥꯡ ꯑꯗꯨꯅ ꯅꯤꯡꯈꯥꯏꯔꯛꯂꯤꯕ ꯑꯗꯨꯁꯨ ꯐꯛꯂꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯔꯕ ꯐꯛꯂꯥꯡ ꯑꯣꯏꯕꯅꯅꯤ꯫ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯃꯐꯝ ꯑꯗꯨꯅ ꯃꯩ ꯆꯥꯛꯂꯤꯕ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯕꯨ ꯄꯥꯟꯅꯕ ꯌꯦꯡꯁꯤꯟꯕ ꯃꯤꯅ ꯆꯦꯛꯁꯤꯟꯈꯤꯗꯕꯗꯒꯤꯅꯤ꯫ ꯗꯥꯝꯅ ꯀꯥꯏꯔꯤꯕꯁꯨ ꯏꯁꯤꯡꯒꯤ ꯁꯥꯐꯨꯅ ꯀꯟꯈꯠꯂꯛꯄꯗꯒꯤꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯈꯣꯡ ꯂꯩꯊꯦꯛꯈꯤꯕ ꯑꯗꯨꯁꯨ ꯈꯣꯡꯐꯝ ꯆꯥꯗꯅ ꯊꯥꯔꯨꯕꯗꯒꯤ ꯂꯩꯊꯦꯛꯈꯤꯕꯅꯤ꯫ ꯖꯛ ꯑꯗꯨꯅ ꯀꯥꯏꯈ꯭ꯔꯤꯕꯗꯨꯁꯨ ꯈꯨꯠꯐꯝ ꯆꯦꯠꯅ ꯄꯥꯏꯔꯨꯗꯕꯗꯒꯤ ꯀꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯍꯥꯏꯗꯨꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯃꯔꯥꯅ ꯏꯝꯔꯥꯟꯗ ꯁꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯊꯧꯑꯣꯡ ꯑꯃ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯏꯝꯔꯥꯟ ꯑꯁꯤ ꯎꯃꯪꯒꯣꯜ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯅꯤꯡꯊꯧꯕꯨ ꯑꯍꯥꯟꯕ ꯎꯖꯔꯨꯔꯤꯕ ꯃꯍꯥꯛꯇꯤ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯂꯤꯕꯅꯤꯅ ꯏꯝꯔꯥꯟꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯎꯃꯪꯒꯣꯜ ꯑꯣꯏꯕ ꯃꯁꯛ ꯍꯥꯏꯕꯗꯨ ꯏꯅꯤꯡꯊꯧꯅ ꯑꯣꯏꯕꯤꯕ ꯇꯥꯕꯅꯤ꯫
ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯊꯥꯖꯔꯝꯕ ꯅꯠꯇꯦ꯫ ꯉꯔꯥꯡ ꯃꯍꯥꯛꯄꯨ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯊꯣꯔꯛꯈꯤꯕ ꯇꯥꯈꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯑꯣꯏꯗꯕꯗ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯑꯩ ꯈꯨꯠꯅ ꯄꯥꯞ ꯇꯧꯕꯗꯒꯤ ꯕꯤꯔꯕꯜ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯁꯤꯌꯥꯔ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯏꯝꯔꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯁꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯋꯥꯏ ꯁꯤꯠꯅꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯈꯟꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯄꯨ ꯀꯅꯥ ꯑꯃꯠꯇꯅ ꯎ ꯃꯪꯒꯣꯜ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯑꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯑꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯧꯅ ꯁꯥꯕ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯝꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯇꯨꯝꯃꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯣꯅꯨꯡ ꯑꯗꯣꯝꯗꯒꯤ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯟꯒꯨꯝ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯝꯊꯕ ꯄꯥꯛ ꯌꯥꯈꯤꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯕꯅꯣ, ꯀꯅꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯊꯣꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔ ꯚꯨꯠ ꯄ꯭ꯔꯦꯠꯇ ꯀꯔꯤꯃꯠꯇ ꯊꯥꯖꯗꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯀꯤꯕ ꯆꯤꯡꯅꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯈꯔ ꯈꯪꯄꯥꯏ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯈꯪꯍꯟꯈꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯔꯞ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯣꯝꯗ ꯂꯥꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯛꯕꯔ ꯃꯁꯥ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯏꯌꯦꯡꯅꯕ ꯂꯩꯕ ꯃꯥꯏꯕꯗꯨꯕꯨ ꯀꯧꯔꯗꯨꯅ ꯂꯥꯏꯌꯦꯡꯍꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯈꯔ ꯅꯤꯡꯊꯧꯅ ꯗꯔꯕꯥꯔ ꯊꯣꯔꯛꯇꯕ ꯑꯃꯁꯨꯡ ꯃꯁꯥ ꯉꯝꯗꯦ ꯇꯥꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯍꯪꯕ ꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯂꯥꯏꯌꯦꯡꯂꯤꯕ ꯃꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯃꯝ ꯑꯔꯥꯛ ꯑꯊꯦꯡꯗ ꯃꯇꯝ ꯁꯥꯡꯅ ꯃꯤ ꯂꯩꯔꯛꯇ꯭ꯔꯕ ꯃꯐꯝꯗ ꯍꯦꯛꯇꯃꯛ ꯆꯪꯕꯤꯔꯨꯅꯨ꯫ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤ ꯂꯩꯔꯛꯇ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯤ ꯁꯛꯎꯗ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯉꯔꯥꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕꯒ ꯉꯁꯤ ꯑꯅꯥꯕ ꯑꯣꯏꯔꯤꯕꯁꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯅꯤꯡꯊꯧ ꯑꯛꯕꯔꯗꯤ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯑꯁꯤꯒꯨꯝꯕ ꯃꯤ ꯂꯩꯇꯕ ꯑꯍꯥꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁꯛꯎꯗꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯁꯥꯟꯅꯐꯝ ꯄꯨꯟꯐꯝ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯪꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯅꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯃꯤ ꯀꯌా ꯑꯃꯁꯨ ꯍꯥꯠꯈ꯭ꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯍꯥꯟꯅ ꯀꯤꯔꯝꯗ꯭ꯔꯕꯁꯨ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯈꯤꯇꯪ ꯐꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯤ, ꯑꯩ ꯉꯔꯥꯡ ꯐꯥꯎꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯆꯪꯂꯨꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯏꯍꯧ ꯑꯁꯤ ꯍꯧꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯄꯨ ꯂꯥꯏꯌꯦꯡꯂꯤꯕ ꯃꯥꯏꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯐꯝ ꯑꯁꯤꯗ ꯃꯤ ꯆꯪꯕꯗ ꯑꯀꯤ ꯑꯈꯪ ꯂꯩꯗꯅꯕ ꯀꯔꯤ ꯇꯧꯕꯅ ꯍꯧꯖꯤꯛ ꯐꯒꯗꯧꯔꯤ? ꯃꯥꯏꯕꯗꯨꯅ ꯈꯨꯝꯃꯤ, ꯄꯨꯛꯅꯤꯡ ꯆꯝꯊꯣꯛꯅꯕ ꯂꯥꯏ ꯑꯃꯇꯪ ꯈꯨꯔꯨꯝꯊꯣꯛꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯥ ꯀꯜꯂꯗꯨꯅ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯈꯔꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤ ꯑꯁꯨꯝꯅ ꯁꯨꯝ ꯊꯝꯂꯕꯗꯤ ꯃꯤꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤ ꯊꯨꯒꯥꯏꯊꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅꯗꯤ ꯃꯍꯥꯛꯀꯤ ꯑꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯄꯥꯝꯃꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯍꯥꯡꯕ ꯃꯐꯝꯕꯨ ꯑꯣꯏꯒꯦꯔꯥ, ꯋꯥꯈꯜ ꯌꯥꯎꯗꯕ ꯀꯣꯛꯄꯨ ꯑꯣꯏꯒꯦꯔꯥ, ꯐꯠꯇꯕ ꯃꯌꯥꯝꯒꯤ ꯈꯨꯟꯗꯤꯟꯐꯝꯅꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯦ꯫ ꯑꯩꯒꯤ ꯑꯔꯤꯕ ꯃꯍꯜ ꯑꯁꯤꯕꯨ ꯈꯥꯡꯍꯟꯗꯅ ꯊꯝꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯃꯛ ꯑꯆꯨꯝꯕꯅꯤ꯫ ꯍꯥꯡꯂꯤꯕ ꯃꯍꯜ ꯑꯁꯤꯕꯨ ꯊꯜꯍꯟꯕꯒꯤ ꯊꯕꯛ ꯅꯅꯥꯏ ꯇꯧꯖꯒꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ,
ꯀꯔꯤ ꯍꯥꯏꯕ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯌꯨ ꯍꯥꯏꯕ ꯑꯗꯨꯛ ꯌꯥꯝꯕ ꯃꯇꯝꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤꯗꯤ ꯃꯁꯤꯗ ꯀꯔꯤ ꯊꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯃꯇꯝ ꯁꯨꯝ ꯂꯣꯏꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯒꯤ ꯑꯔꯤꯕ ꯃꯍꯜ ꯑꯁꯤ ꯃꯥꯟꯅꯅ ꯁꯔꯨꯛ 3 ꯊꯣꯛꯅ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯔꯨꯛ 3 ꯑꯁꯤꯕꯨ ꯐꯩꯖꯤ, ꯄꯤꯌꯥꯖꯥ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯅꯈꯣꯏ 3ꯗ ꯁꯔꯨꯛ ꯑꯃꯃꯝ ꯁꯤꯟꯅꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯅꯈꯣꯏ 3ꯅ ꯃꯇꯝ ꯑꯃꯁꯨꯡ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯗꯅ ꯍꯥꯡꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯊꯜꯍꯟꯕ ꯉꯝꯕ ꯃꯤꯗ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯅꯤ ꯑꯗꯨꯅ ꯁꯨꯝꯅ ꯈꯟꯕ ꯍꯧꯈꯤ, ꯃꯇꯝ ꯑꯃꯁꯨꯡ ꯄꯩꯁꯥ ꯏꯆꯪ ꯆꯪꯗꯅ ꯍꯥꯡꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯔꯤ ꯍꯥꯞꯂꯒ ꯊꯜꯍꯟꯒꯅꯤ? ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯂꯗꯨꯅ ꯕꯤꯔꯕꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯗꯨꯅ ꯃꯅꯥ ꯑꯁꯤꯕꯨ ꯑꯩꯅ ꯂꯧꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯅꯔꯝꯃꯤ꯫ ꯊꯕꯛ ꯑꯁꯤꯕꯨ ꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯊꯕꯛ ꯑꯗꯨꯕꯨ ꯀꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯦꯖꯤ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯑꯗꯨꯗ ꯂꯁꯤꯡꯒꯤ ꯂꯁꯤꯡꯃꯛꯇ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯦꯡꯅꯈꯤ꯫ ꯄꯤꯌꯥꯖꯥ ꯀꯧꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯗꯨꯗꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯁꯒꯣꯜ ꯁꯥꯃꯨ ꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯕꯒꯤ ꯃꯆꯤꯟꯖꯥꯛ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧꯅ ꯊꯦꯡꯅꯈꯤ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯁꯤꯟꯅꯈꯤꯕ ꯁꯔꯨꯛ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧꯅ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯥꯎꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯁꯤꯟꯅꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯐꯥꯎ ꯄꯥꯡꯊꯣꯛꯄ ꯍꯧꯔꯝꯗ꯭ꯔꯤꯕꯗꯤ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯁꯤꯟꯅꯕꯤꯔꯛꯈꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯅ ꯁꯤꯟꯅꯕꯤꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯩꯅ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕꯤꯔꯕꯜ, ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯗꯤ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯗꯤ ꯀꯥ ꯑꯁꯤꯕꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯄꯤꯛ ꯊꯜꯍꯜꯂꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ꯫ ꯌꯦꯡꯕꯤꯌꯨ, ꯀꯥ ꯑꯁꯤꯒꯤ ꯅꯥꯀꯟ 4ꯗ ꯑꯩꯅ ꯃꯩꯔꯥ 4 ꯊꯥꯟꯖꯗꯨꯅ ꯀꯥ ꯑꯁꯤꯕꯨ ꯃꯉꯥꯜꯅ ꯄꯤꯛ ꯊꯜꯍꯜꯂꯤꯕꯁꯤ꯫ ꯃꯩꯔꯥ ꯊꯥꯟꯕꯁꯤꯅ ꯁꯎꯗꯕ ꯊꯋꯥꯏꯁꯨ ꯂꯩꯕ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ, ꯑꯗꯨꯒ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯇꯝ ꯆꯪꯗꯅ ꯑꯃꯁꯨꯡ ꯄꯩꯁꯥ ꯆꯪꯗꯅ ꯊꯕꯛ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯝꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯅꯤꯡꯊꯧꯅ ꯃꯅꯥ ꯄꯤꯈꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯑꯅꯤ ꯑꯗꯨꯗꯤ ꯕꯤꯔꯕꯜꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯗꯨꯗ ꯄꯨꯛꯅꯤꯡꯗ ꯕꯤꯔꯕꯜꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫